Hadaki chahi ani makai irglaba irang asidadi akhoi kuki amadi Meitei khakta ito leibagi mami ama chawna taba leiba tonga fruit singna masigi negotiate tonaba wari sananaba nakal ani da yanadri basi karino haidana tholokpagi mami ama itata da bagi mami su leiri masiga mari leinana haibtare JLF ki hanagi chairman oramba megena fondoki wafam ama sanaleba pauche da headline oina phone Manipur khudumchannaba landarakliba si Meitei khakta inthokpa chumloi haibgo loinana Meitei khakta inthogadi frubate tungda ningamdaba amadi pendaba orakpasu yai haibana chumbo wafam sisu fodorli oza kamaina yengba yai Manipur da tholiba loishinba ngamdana leiriba irang asigi ki matangda kogi hanagi chairman oramba ELITETV chairman oramba megena fondorbo wafam sisu zai bukhanda Tarangchen di lamdakida khunda minariba kogi kanglu mayam sina wakal ta nadaba haitare adugi khwaidai chawba problem di aduni aikoina Manipur haibasi karino haibasi masakangdaba magi leiriba physical geography na bahosana piriba Manipur haiba leiba ama se magi matam gi matungina palam miba ningthaudugi magi matik mayai magi mangam gi matungina Manipur gi magi ngamkhaisi adoki matik paksana chauna sando ambagi wari se lining laison gi matang da phanayamna Meitei singna hojik sauninga su pamheiba ningthausi Meitei singna lining laison gi matang da puya mai tharambagi kari nuaitaba mayam am leiraga su Kwaidagi Manipur gi kwaidagi chawba ngamkhai gi saruk magi lam kwaidagi chawna palam ni sidi pamheibaneba se oromda koina ningthi turel mapan yauna chandomba awangnomda even sigi sibsagar gi kari gi sigi mayam awangnomda yauriba adagi maninglomda takhel tripura ojik takhel silet kari sigi mayam maninglomda ayona chandomiba makharomda chandomiba sigi chawba kaino si matam gi ningthaudugi magi matik mayai mangam gi matungina madugi ngamkhai gi ahongba leiraga su Manipur haiba sida leirami basi magi hojik leihoriba leiriba sida leise koi gi physically ching haidana leiri basi ching mayam ama leiraga di magi ching jingdugi marakta tampak leini tampak haidu kanana seme ino ching duna seme ini tampak ching leiraga di tampak leiramoi aduga tampak haiba je yaudраga di ching ju leiroi aduna sigi organic oiba relationship ching amadi tam haibase tatna thanaba yadaba ching duga tam duga adum loinaraga chatkadaba poni aduga tampa haira kanda imphal khakta te leiri si Manipur da tampa mayam leiri ngasi ma irang oiriba thoiba koigi chora chanpur si ching nate ba aikoigi psychology da aikoigi wakal da karida chora chanpur te dongoi da adum kaino oirakte ba ching gi saruk narakte ba si khuga tampa ke chawba saruk amane ba chora champur si adagi se imphal tampak leire sigi khopum tampak leiri si sajik tampak leiri adagi chandelong gi de yengbiu ade awang gi yengbiu lairogi kai gi wang da leiri ba sigi tampak mayam ama chaw tampak mayam mana dum loina raga leiba lam amane ba aduna sida leiminari ba kanglup singasi amaga tana thana ba yadana amagana amagi mateng launa rakanda hingminarakpa kainoni haiba se masi loina kauthokra kanda aikoi gi hana inthokpa laga leiringai aikoi gi culture aikoi gi tonganba leisem lon lengak lon amagi makhada aikoi gi political magi kari haitar institution sing kari sing hana gi lejarami ba sing adudagi laambado aikoi 1949 da merge tawkiba matungdagi di aikoi gi hana gi lejarai ba system adudagi loina lanthokra kanda India gi system duda changra kanda madusu amuk chief commissioner ki province samoina lenga ngalakpado leba ngalakibadu dagi hawra kanda aikoi je amaga machet machoi tanahan bagi amaga nusina handana bagi amagi mayam se sigi systems and structure anova system anova structure mayam ama aikoi gi thakta nanjilakpa aikoi gi side injilakpa aikoi masel gi marakta singchep tharakpa mayam duna ngasidi aikoi gi si amana amada waraunariba che Singi Kalup Amagi, Notabusu, Impal, the lady, but meditation, Loina Satoki, but don't hector, I call she the Warova, Adota Sing the same Yarkanda, 1949, the Gipun River, Ching the Chingi, Mapam Sing the Gila, Evolution, Buzzing Aduna, Makoi, Kundu the lady, Magi, Assembly Constitution to the lady, Miam, do the
election matam da chatla kanda aduga makoi gi chakthung mayam duna political leaders sing asina loisin gra kanda mado Meitei na loisin gi bedona haira kanda amu hana vote khomba gi kari gi sumba mayam sina aikoi che hena nungsina da bai pot amala pa aduga gi thoi be irang ji maksu geopolitics ki Burma gi kari gi laiba Iran marak aduga jeki thoi ba sida Burma da laiba Myanmar da laiba Iran sida western countries gi magi interest aduga India gi tongan ba interest aduga Manipur da laiba chahi kya chathara Meitei na luchingba Manipur ning tamba hanjinna gi lalogi kari gi mayam ji ju India government na madu su takhai na hona bagi namkhai na hona bagi interest mayam du loina makpunba handaki 2023 gi match de thoibe irang je aduni haidana ikoi gi public discourse ta ngangna bagi kai gi naina bagi mayam ama dum leiba marak sida sigi taseng na hujik leiba irang sina suoliba se akoi Meitei khakta da Meitei ga tongna ba tongna Meitei khakta da thadokpa chumloi haibagi potune ba aduna aikoi si loina hingmin na da ba ya da ba phibam du aikoi wakhal tamin nadragadi aikoi na mase Meitei khakta gi marana gi oiba wani na thado ka da di horen Meitei na tu matam da tu godori do loina ma katai su tum tu gani adubu sidai sida apik po wakhal gi adagi yamna akhuba mi yeng da gi yenga ka da mase di akoi shokti haidana leibe ya da ba se cookie ga naga ga tongna ba matam du da ngasai gi hoi cookie hariba magi keno si ethnic group amoina leiba na tie je koina loina ya nei cookie ha ba je tongan ba si thado amadi tongan ba leiriba kanglup mayam si makoina cookie gi tongan ba manga kanda cookie ha ba political identity ma semgala kanda madugi makha da cookie ngakte gi ba lam ma semgani ha ba gi manga khibagi kari gi wafam mayam du leire aduna sidai sida thoi ba sing sida matam du da makoi tongna ba matam du da Meitei sing na tumina leita dana hingmin na reiba se kodam moina illegal immigrant ki issue sidi madudi illegal immigrant mayam sa sidi loina mak akoina khandu oga handu ongi ba mathau tai ba adubu hairiba mioi kanglup sing sida koi gi se akoina matamam da khongjai ni haina khana riba haujik cookie ni haina claim tawriba kanglup sing asigi marakta aikoi hanadagi ngalingi matam da Manipurna British ka samnaringai matam da changakhaba aduga ningthokpa lingai matam da akoi gi Manipur gi citizen oina lehangraba aduga 1948 ta akoi election toba matam da India da pundringai gi 1947 gi Manipur constitution gi makha da election toba du da saruk yagraba adugumba kanglup sing adudi adum Manipuri oina leigadori neba makoi adudi Manipuri gi kanglup am oidori neba aduna makoi gumba dugi chadana uda mayam dudi dum hingmin nagadabani haibadu wakal dune ba aduna adugumba mayam duga nagani haidana leiba che tangun ga oibe ai kabui ga oibe ai maring ga oibe ai mayam jiga hana sunabagi thodok sing adu tholakpa matam da Meitei na akoi hingminar pa kanglup mayam ni madu hana ba honade akoi punna hingminagadabani punna chakhon minagadabani haibagi wakal londuda Meitei na chawwa thogang mayam ma laudana madugi santai na ba honarakpada chawbu thodang laugi adumai tawdana madugi santai na badu purakhiba adumai tawdana hojik thoiba Manipur du thoiba phifam masida Meitei khakta natana sidai sida atai leiriba mapung oriba hojik naga haidana khangnariba kanup sing sida yauriba mayam tangkul loibe yai adaga mau oibe yai maram oibe yai akoi gi rongmai oibe yai jemai oibe yai lyangmai oibe yai sigi mayam si mayam sinasu wakhan taminara kanda apunba Manipur sida hingminadragadi ngasai kari haitare akoi loina hi se lumina bagi phibam du leigani haibaduni hanagi university chairman aki megena phongdok piribo wafam je aduna masigi wafam jedi adum aikoi hujik Manipur de hingminari ba khuding mangna wakan khandamina ba aduga yamna chumbo wafam ni haidana adumai thumjage tarangsi